ꯃꯇ꯭ꯔꯣꯛꯁꯦ ꯍꯥꯎꯗꯤ ꯍꯥꯎꯕ ꯁꯥꯕꯗꯤ ꯉꯁꯥꯏꯒꯤ ꯌꯦꯟ ꯊꯣꯡꯕꯗ ꯂꯣꯏꯔꯦ ꯃꯆꯨꯁꯤꯒ ꯃꯁꯛꯁꯤꯅꯦ ꯃꯩ ꯆꯠꯂꯅꯤ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯄꯨꯟꯅ ꯀꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯌꯦꯟ ꯀꯣꯏꯂꯔ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯖꯔꯤ ꯃꯇ꯭ꯔꯣꯛꯀꯥꯕꯤꯅꯦ ꯑꯗꯨꯒ ꯆꯝꯐꯨꯠꯅꯦ ꯑꯗꯨꯒ ꯁꯤꯅ ꯃꯈꯟ ꯀꯂꯦꯖꯥ ꯃꯔꯤꯟ ꯉꯁꯥꯏ ꯇꯣꯉꯥꯟꯅ ꯑꯦꯛꯁꯇ꯭ꯔꯥ ꯈꯔ ꯂꯧꯔꯛꯄꯅꯦꯕ ꯑꯗꯨꯗꯣ ꯃꯦꯜꯂꯦ ꯀꯣꯠꯅꯕ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯆꯥꯛꯁꯨ ꯂꯥꯞꯃꯅ ꯂꯣꯏꯔꯦ ꯐꯖꯅ ꯊꯦꯡꯉꯦ ꯄꯨꯡꯁꯦ ꯃꯍꯤꯁꯤꯗꯤ ꯃꯣꯔꯣꯛ ꯃꯅꯝꯁꯤꯗꯤ ꯎꯃꯣꯔꯣꯛ ꯃꯅꯝ ꯅꯨꯡꯁꯤꯌꯦ ꯃꯍꯥꯎꯁꯤ ꯃꯩ ꯆꯠꯂꯦ ꯁꯤꯗꯤ
보이려나 좀 괜찮나요? 먹고기로 이렇게 뿌럼 하면 먹고기를 뻗어지대 맛도 먹고기를 다 먹고 혹시가 짜거나 푹 당겨서
loire. Spaghetti. Smoky. Mono siapa nama? Benar sudah pulang juga. Buổi lắm mà không anh này cái lắm.
하우디 하우바 사바디 마이 샤이 지금 하우다 신정보다 만나면 남만다 두께 넘도 돌아 만남자 smakongnya ya tidak video bicara ꯑꯗꯨꯗꯤ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ